अहानबदा मरुइबा पाउ लेंगाकना थाजबा पीबदगी वाशिमा मिसिगी मायोक्ता चथरंबा पुंग कुनमरिगी बन हंदोखरे लमदम असिदगी असम राइफल्स यावना इंडियन आर्म फोर्सिंग लौथोउ हाइना तक्सिलदुना मियामना खोंगजंग संगसिनबा लेप्त्री चांदेल डिस्ट्रिक्ट मेडिकल कॉलेज सानबगी लम मियामना पीरबसु डीसीना अतोप लम अमा मपू खंगहंदना सर्वे तौरमले बन्ना मरम ओइदुना जुरी लंबी परिंगदा पंदुना लेरंबा गाड़ी सिंह सिक्योरिटी फोर्स ना ngak senduna पुथोरखरै मखाताना बन कंसिलगनी लाउथोखरै अमदी हौजिक थोकलिबा कोरोना वायरस लाइचत असि हेना मिपाइनिंगाई ओइरकपदगी वर्ल्ड हेल्थ ऑर्गेनाइजेशन ना इंटरनेशनल इमरजेंसी लाउथोखरै खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबिरिबा पुनोपु एलिजाबेथ ना तरामनोकचरी हौजिक मियामदा पाउ संदोकना पिजरी हौखिबा जनवरी की तांग कुनिपान मयांग इम्फाल पुलिस स्टेशन की मनुंग चनबा इरोंग सलाम मचागी ngayo फार्म अमदा इम्फाल ईस्ट डिस्ट्रिक्ट की यारिपोक तुलिहल मयाई लेकाइदिगी वाशिमा कौबी लेसाबी अमा सीना फंखिबा थौदो अदुगा मरी लेनना सेमखिबा JSC against the brutal killing of Miss Washima यारिपोक तुलिहल ना ngarang ahing nongyaidigi हौदुना कौखिबा मणिपुर पुंबगी जनरल स्ट्राइक ngasi ayuk मिनिस्टर TA श्याम कुमार की कंगला पाता लेबा ऑफिशियल रेसिडेंस ता वरी सानादुना यानबा पुरकपदगी JSC ना कौखिबा पुंग कुनमरिगी बन हंदोकले हाइना लाउथोखरै हिरम असिगा मरी लेनना मिनिस्टर की ऑफिशियल रेसिडेंस ता पांगथोखिबा पाउगी मिफम अदुदा JSC की कन्वीनर मैनाम रशीद अहमद ना हाइखिबदा JSC ना तानखिबा दाबी सिंगी मनुंगदा थौदो असिदा चेनरिबा मियोय असिगी मथक्ता अथोबदा चार्ज शीट फाइल तौदुना फर्स्ट ट्रैक कोर्ट वायल चथबा लेखिद्रबी वाशिमा की इमुंग मनुंगी मियोय अमदा सरकार की थबक अमा पीबीबा लोइनना अवाब तारबा इमुंग असिदा लैंगा की माइकैदगी अथोबदा एक्स ग्रेशिया पीबा हाइना यानखी यारिपोक तुलिन म्याद असिदा चेनबा मियोय अदु अथुबा मतमदा चार्ज शीट सेमहल्लगा फास्ट ट्रैक कोर्ट अमदा स्पीडी ट्रायल तौहलगनी हाइना सुयानरे म्याद असिदा चेनबसिंग अतेनबा मतमदा फागनी हाइना थाजबसु JSC दा पीबीरे JSC की डिमांड पुनमक लालिबा तांग मंगा थानी सोलिसिंग अनिगा कुंदा ऑनरेबल CM गा फमिने दुना वरोइसिन पुरकपा हाइना यानबग लोइनना जनरल स्ट्राइक असी मतम खरगी ओइना सस्पेंड तौजरे मिनिस्टर TA श्याम कुमार नसु वाफम असिबु सौगलदुना मिसी असिदा चेनरिबा मरालेबा मियोय खुदिमक लेंगाकना लेमना थारोय मरालगी मतुंग इना चपचाबो वायल चथदुना दंदी फंगनगनी लोइनना लेखिद्रबी वाशिमा की इमुंग मनुंगदा लेंगा की माइकेदगी चपचाबा थबक पाखतकनी हाइखि अंद्रो केंद्रगी एयरपोर्ट संगंदबिदगनी हुजि मी हालमी बन पासे आइगी चपचाबा चराक लौगनी अदुगा JSC ना जो कोई हुजि तौबिबा बल्लसी कुतकतकी कमथोकपिरो डेट बोर्ड लौबीरो मागी चनबी धर्म की चनबी धर्म कर्म की चनबी मथुम पांथोपीरो अपील तौसी खुदी कोई कहोद JSC इमुंग मनुंग सागा ऑफिस कहो क्वार्टर इन प्रिंसिपल यानरे ऑर्डर सेम थोड़ा तांग मंगा तरुक असंग मखा वरी अखोई सानगनी हूँ मैम से कोई मसक खंगदब लेते मी हाब मसंग फारबनीना मागी चेनबद कना कनानोदी मदगी मागी मोबाइल ट्रैकिंग तौरगा खंगदबने मदुमदी कोई इसा हंदोपिरो अमरोमदा KS वाशिमा की मिसी असिदा लुपना मिटिंग चंगबा हौरगनी महाकी मिसी असिदा चेन्नई हाइरिबा यारिपोक्तगी साबिर लोइनना अतै मियोय खुदिमा KCP पीपल्स वार ग्रुप पल्फना कुपना थिदोक्तुना मियाम खंगना चैराक पीरगनी हाइना KCP पीपल्स वार ग्रुप की PRO चिंखैंगानबना थादोरकपा चेरोल अमदा खंगहलकली
Washima misiga mari leinana ngasi numidang Imphal East ki hatada laiba public hospital mamangda MMWO na sinduna misi asigi matangda awawa nungaitaba fongdokpaga loinana chenariba miyoi sing athubada matik chaba dandi piu haiba dabi tawduna candle lighting ki thoram ama pangthokrai. Imphal More Lambi ki khudeng thabida Assam Rifles personnel amana IPS nupi officer amada molest tawki haibagi matangda ngasi state asidagi Assam Rifles yauna Indian Armed Force loktho haina miyam gi oiba khongchat ama chatkhrai ngasi All Manipur Indigenous Women Forum na sinduna chatkhiba khongchat adu wangkhai gi World United Club tagi howduna chatkhi rally adu konung mamang fawruba matung hataromda laktuna minithong lalaga khuyathong tamna lakhi tungda thangmi banthau ground da leiba indoor hall da miyam gi oiba mifam ama pangthokhi ngasi chatkhiba khongchat aduda stop genocidal act Indian Armed Forces stop suppressing our state police, go back Assam Rifles, punish Indian Armed Forces for committing sexual violence haiba warol sing thaba placard sing sisinakhi ngasi gi khongchat aduda saruk yakhiba All Manipur Indigenous Women Forum gi convener W Pravana Fongdorakpada ngasi lamda masida Armed Forces Special Powers ki marumda Assam Rifles yauna Indian Army singna micham singda miot minai chathari masidagi hendoktuna nupi IPS officer amada handak More Lambi gi khudeng thabi AR checkpost sa chathakiba thawong asisu amani asigumlaba miot minai asi lefanaba amadi lamda masidagi Indian Armed Forces sing loktokhinaba lamda masida lariba CSO singa khusamnaduna khongjang kaya changsin khigani haiki hauki matam kaya amadai chathadana aikoi yaningdadan lai ngai sida hauji ju chathari aduna aikoi nupi jing je garamba pirepta lepkadagi haiba se aikoi yamna jingnaba yam kijaba ma poe Indian Army gi asuguma thaudok mayam se aikoi yamna pamdre aduna masi aikoi Manipur gi leimaidagi Indian Army pu lauthok piyu aduga Chandel District Manipur lengakna Medical College sama sana bagidamak Lambung Village Authority na propose toba lamgi mahutta village asimaki atopa mafam amabu lamgi mapu taklamdana DC Chandel Krishna Kumar na survey tawduna higher authority da proposal tharambasi laibak thibani haina Lambung Village Authority gi chief DY Alam Anal na pendaba fongdokrai ngasi Lambung Village Paumi Singa Unaba Amada DY Alam Anal na makhata na fungdokhibada Medical College asi sana bigdama khunja singi mifam pangthoktuna District Hospital Chandel dagi 0 km oiba Kelthalon haina khangba lam asi donate tongnaba warep lawduna leirabani adum oinamak DC Chandel na khunja sing amata taklamdana mahakna apamba Lambung Village ki mafam amada survey toramba si yaningde Kunja sing na piriba Kelthalon lam asi nattaba mafam ataida Medical College saba yaroi Kunja sing na piriba mafam masida Medical College asi sabana thangnana leiriba khul sing da su kanaba sing fangani loinana Medical College asi sabagi guidelines su fulfill toba ngamgani Kunja sing na piriba Lambung Village ki Kelthalon lam asida lengak na Medical College sabiyu Kelthalon lam asi nattaba Lambung Village ki atopa lam amata Medical College sanabagi damak piroi haki Medical College Government of Manipur pigni legani haiba pau tabagi khoina lamsi Kelthalon haiba lamsi khoina pige haina DC da haibani adubu DC na ekhoi ki kansai yaudana masa mathandana atopa Lambung lam side atopa da yelaga sidel mana PBC chumdaba mana propose to ba du lam adu khoina yade kuna meeting tawraga ekhone Kelthalon haiba asinatana atopa lamnigi khoi Medical College sipiroi dine khoina yarabdi Medical College to Kelthalon haibisi DC hospital ge inak namani 0 km ni CAF and PD Labor Welfare Association na NR Mathai Enterprises pu Lotho U Amadi Tabaktagi Lotho Pikraba Association gi member oiriba Sinmi Singh Tabakta Hanjil Halu haiba yaungna tanduna lakpa Davi Singh Tabakta onthok tabagi mayokta tha asigi kunipan gi ahing nongyai Imphal Jiri lambi paringda chatharakhiba matam kaktaba ban hena kansilagani haina association gi VP Thaimai Maniba Kabuina haikrai Nakalamaromda lengak na mari lainaba authority ga tanaduna solution ama puraknaba honabagi mahutta ngamle haibagi matagum ahenba security force kaya sijanaduna escort tawraga namfuda truck kaya puthokiba asi condemn tawri chathariba blockade asida ngarang truck kharada akai atoi thokiba do warning ni
lambi paring asida cheliba driver sing amadi driver union sing nasu ban asida support tobiu ban manungda pamdaba thodok sing tholakpada masa masa gi daita pujagadabani haiba yauna wafam kaya association gi general secretary H Dinana phongdorakli ban si ngarang tagi sathak usida jibam dangarang gari sam ga yang khimu thado lai gsia khoi gi ji de lai ba Kevin PD level of association jibam branch su ai masi matang sidai khoina thawak sang jauna su gachari khoi gi ji de lai ba Kevin PD level of association gi su masi phaw da mi kuni thoi sang le madu kunthai sang le masi ngasi phaw da mi mapan ka thabak su ba sang han da ya ba gi khudong sa da pi ba da ngasi phaw jo jibam da level sing su godan da ngasi phaw sang da mapan da hai da education si mai le na ngasi phaw sa thar ga le Cherak sida banna maram oiduna barak thong manakta panduna lerakhiba tongan ba pochai sing puba gari chahum rom ngasi nungthil police amadi CRPF ki kangbuna ngak senduna Imphal da purakrai ngasi Imphal tholakraba gari sing adugi manungda ban sagwat pasingna nung thajilakpadagi gari ki mamang thangba mingsil sing akai athoi thokpa kaya yaukhi CAF and PD Laborers Welfare Association na tongan badabi sing tanduna haukiba tang kunipal gi hing nongyai ding sa thirki ba dungba Imphal ji lambi gi economic blockade adu ngasi phawa sachili adu moinama hai di lambi paring asigi barak turen manakta tongan ma manpu gari kaya pannu leramba adu ngarang police amasung CRP ki maiki di ngak senduna gari samaga hupum thadokro matung ngasi so police amasung CRP kang mun ngak selaga pannu leramba gari sing adu Imphal tamna puthorpu ki thawak sathari Nixing Bayabadi, CAF and PD Labor Welfare Association in Mike Digi, Matai Enterprises for Backlist Tobugalena, Haujik Tabak Shu Pangna, Tabak Shubalo talk to Lakraba, Labor Simbo Amukana, Tabak Shu Panglo Habi Dabi, Matam Gayamang Tanu Lakibani. TOMTV cameraman Ibu Snaglo and a Powdum Zariba, Damendro Wang Kemsa, Irang Tong. Haukiba January gi tang kunma pandamita Thobal district manung chanba khangabo awang lekai bangsi bandan part 1 da morangthem ongbi manjuri kobi nupi ama garina thomlamlaga chen khiba thodokta chenaba miyoi marimag ngasi Thobal police ta surrender tarakrai police ta surrender changjarakhraba miyoi sing adu Thobal bazar makha pakhang khong leiraktagi waikhom buten atopa ming ilubi chahi kuntaret apokpa W Kumar Thobal haukha kiyam sifaidagi khetrumayum kanan atopa ming anan Chahi Kuntaret, Apopa KSI Rajan, Thobal Haukha Kiyam Sifaidagi, Roman Thingujam Chahi Kuntaret, Apopa TS Munal Amadi, Thobal Bazar Makhadagi, Waikhom Robinson Atopaming, Maru Chahi Kuntaret, Apopa W Inau Kawi Hairi, Loinana Thaudo Aduda Cheneriba Higok Machugi Maruti Altoka registration number MN06LA 5826 Police na Fagale Hairi. Myanmar dagi che chang yaudana Manipur da naron da changlakpagi maralda haukiba chahi lisingni tarani thoigi February thada Churachandpur police na faduna Manipur Central Jail Sajiwada lairakhiba Rakhin state dagi Muslim macha ahum MD Dolya chahi kuntrani thoi apokpa lekhidraba Said Hassan MD Salama Tula chahi kuntra apokpa MD Sahid Amadi MD Kafiya Tula chahi kunhumloi apokpa Iqbal Hassan miyoi ahum asi makhoina jail da laibagi matam loiratuna ngasi Myanmar gi immigration official singda khusnakrai ngasi khusina baduda More police station gi SGPO amadi immigration officer oiriba L Megabarna yauna Myanmar immigration office gi deputy director Ong Mosu Sarukyakhi Nongmagi oiba awareness kam blood donation camp ama ngasi RIMS Hospital da pangthokrai St John Foundation Imphal na State Blood Cell NHM Manipur RIMS amasung State Blood Transfusion Council SBTC na khusamna duna pangthokhiba camp aduga mari leinana St John Foundation Imphal gi General Secretary S Mocha Luwang na hai lamdam asida blood donation tawbagi changasi yamna nembana maram oiraga lamdam asigi arapa mafam singdagi lakpa anaba singda athubagi oiba e sing Pinabagi pandamda ngasigi blood donation camp asi pangthokpani blood donation camp aduda miyoi yangkhai mukna masa masagi e katkhi
lamdam asida puthokliba chana thaknaba polamsing asigi packaging quality hengat hallabadi mapalamda puthokliba chanaba polamsinga changdamnaba matamda noploi haina Central Food Technological Research Institute Mysuru gi senior principal scientist amadi head Dr. NG Iboyaimana thazaba phongdokrai hiramasi matangda TOMTV ki akhanaba paudam ama Manipur asi chana thaknanaba sabagidamag raw material marang kaina leiba lamdam amani lamdam asida fangliba raw material sing asi joina leibana maram oiraga pothok puthokningba kayada khudong chadaba amadi adumak thokli laumi singna puthokliba mahai marong sing asigi sahi gi oina kaya puthokpage haibagi chang ama khangdoknabagidamak laumi singi oiba association ama semba mathau tai maihorol dagi lamdam asida lairaklaba pothok kaya mapalamda thadoknabagidamak aikoi punna hotnaminaba tangai fadre sector ahum change food processing matamda tawon tamda ahanbada farmers na pothok tori by raw materials depend tawre and mathangda surplus oiba ngasagi raw materials aikoina process tawdoini process tawai asi nothing asi value addition neba raw material karuma khara technology khara hapchalaga madu maman ya kana yonduineba puthokliba posai sing asina kadai fauba haksangda kana haliba amadi kadai fauba haksangda manghaliba haibana chingba kaya khangdoknabagidamak lamdam asigi food security ga mari leinaba department singna hiram asigi matangda haksinna thabak laukhatlaba matamdata puthokliba posai sing asigi magun miyamda mapung fana khanghanba ngamgadoribani haiki ana hai miyam sinjak singji kadaida karana check tawrige sari misina kanana sa aduna ngasai sari ba ngasai processor maya amaso koi si sari singsi self help group khang haibani khangde ama entrepreneurs haibani khangde tholei mayam si moina happy pochai chemical mayam si kama mong da happy mano sina kayam helagana kaya sokpa haiba dugumba regulatory makha da torok pataba aduna tragadi ekoi si yamna risky oiba ama risk oireba Food industry ama lehenba matamda lamdam asigi thabak phangdabana kangaunaraba naha kayada hakthengnana amadi nakoinana thabak bigani food industry ama leinana bagidamak laumi leingak amadi producer kaya amata oina thabak tawminaba mathau tai Central Food Technological Research Institute nasu hiram asigi matangda jahi khudinge training pibata natana lemna khusu khulai kaya yanthokpagi thabak chathari puthokliba pothoksing matau karamna ahenba sendong phanghangadage amadi pot adubu sizinaraba matungda miyamda kadai fauba kana hanbage haibana chingba kayagi matangda khananabagi damak Central Food Technological Research Institute na matam pumbada thonglauna hangduna leiri haina miyamgi pukning singsilakli Manipur sida ko food processing se yamna maru oiba industry amani industry se leiragadi khoina hujik thabak phangnadabagi samasya si kharasi kokpa ngamgani success oige harigadi hariba mafam cha khangba adugumba premier institute like chapter aidagi moina contact tawraga technology lawraga moi ningkhatpa yagani रोलदगी लमदम असिदा चनदुन लागलबा पोचै कया असिबो अखोइना निंगथिना सेमदिन साजलो मतुंगदा पुथोक लमदम असिगी मियामना सिजनबा खक्तना तना मणिपुरगी मपानदा थादोक्तुना मणिपुरगी सेनमिलोंदा चाउना कानबा कया पीगनी हाइबगी थाजबा कया सु लेरि नाकलमरोमदा थबक फंगदबना कंगाउनरबा नहा कयाबो हिरम असिदा चंगलबा मतुंगदा थबक फंगहंदुना मणिपुरगी सेनमिलोंदा चाउखटपा माइकैदा पुरकबदा नतना कंगाउनरगा लेरमबा कया अदुबो नेताबा पुनसिमदा पुरकनी हाइबगी थाजबा मणिपुर मियामगी मफमदा अदुमक लेरि मरमदुना नहा सिंगना कंगाउनरगा लेबगी महुत्ता हाइरिबा हिरम असिदा चंगसिनबा थोक्लबदी लमदम असिगी सेनमिलोन चाउखटपा अमदी सोथा दुना लेरिबा कया आसिबु मेनखटपा ngamgani हाइबगी थाजबा चाउना लेरि कैमरामैन सरचंद्र पोसंग लोइना पाउदम जरिबा याइफु मैथै खारिबम टाइम्स ऑफ मणिपुर तेरा Awang Nongpokta Anishuba Amadi Manipurda Ahanbo oina Rims Rota Laiba Gas ka naknana Garas Pass ama hangdokrai Garas Pass hangdopagi thoram aduga mari leidana spa sigi mapu mayang lambam Belori na hai lamdam asida ahanbo oina hangliba fish spa asina enjoyment piba khakta natana psoriasis hairiba laina asigi treatment piba achauba khudong chaba ama oiragani masida natana dead skin lokthokhanba blood circulation fagathanba itching amadi stress level hanthahanba ga loinana skin bu nourish tawhanbana chingba kaya piri haiki
ngarang khwaramban kaithilgi akoibada street vendor nupi singbu fu chaikiba morok mahi yauba ising kapsinduna landak bagumna chathakhiba lenga asigi thausilbu All India Trade Union Congress Manipur State Committee amadi All Manipur nupi marupna tongan ba thadorakpa cherol singda condemn tawri Awang nongpokta ahanbo ina gari awang lekaida Liwa Group of Companies ki WPC Center ama ngasi Chief Minister gi loinabi N Hiainuna maikhum hangduna miyamda sinakrai HRD Academy gi hek mayok nabada leiba WPC Center hangdokpa aduga mari leinana Liwa Groups of Company gi Managing Director Ripujit nongthombamna pot ama saba matamda u yanthattaba yadabagi fibam ama lakpasi kharada orabasu kok nabagi pandamda ngasigi center asi hangdokpani ngasi hangdokliba center asi India gi oina manga suba center ni wood polymer composite asina upu kangthol famung floor amadi tongan ba potlam sing saba matamda sizinagani amaromda sizinari ba pot asi recycle toba yabata natana waterproof su oi loinana malengi oina u yanthatpana maram oiraga honglakliba aing asagi khalasi kanbata natana miyamna sizinaba matamda kanaba kaya su piragani haki aduna ahambada koina akoigi state hosida hana holding oige ana koina si kano je office on ju sajaraga display ju tawjari mayam lakpiba yani yengbiba yani product mayam se adu mayam da koina jum explain tawjani aduga akoi walk through amusu tawsi akoigi product mayam je koi door degi thong degi thongnau degi aduregi phamung degi kabot degi aduregi wash basin gi vicinity degi loina semba yagani Manipuri Students Federation MSF ki lisini kun mathoi ki oina tara tarelak shuba wasak loba amadi fam sinabagi thoram ama ngasi kwa kaithel thonau zom lekai da leiba MSF ki office ta pangthokrai chahi asigi oina MD Saza Buyamayumna President Hizam Rosan General Secretary oina khankhibaga loinana tongan ba Executive Council Member kuntaruki famsu sinakhi thoramadu da Odd Commissioner gi warol piraduna Committee for Human Rights ki Chairman Funindro Konsam na hai afaba society ama purakna bohonabada khwaidigi maru oiba khulaidi mahine mahigi mangal fangdana miyoibigi punsida sintha amata pangthokpa ngamloi mahairoi ama oirabasu hinglingai matamda leibaki oiba isa na ngamba thongdang khara lauramba mathautai masi khaktana achumba chatpa leiba ama purakna bohonabada MSF na chauna thongdang laurakpo oirasanu haki leibak oiba leiba manipur gi hutik oiba phima masida koi isa gi angam khara हाइबदी यामना तंगम तारगा छु मनें छोरी अखोगी बेस्ट है बतारे अना डू योर बेस्ट एज ए स्टूडेंट नमोइना नखोगी लेजरिबा अदुम मणिपुर नेशन की दमकता कन बखर दे कोई तमुनसी लोइना नाइ कोई यामना कोई फ्यूचर लेबा अदुम इना मणिपुर मा कोई ओनेन दोहना बदा साथ प्लान सो सो थोदम रोकनि है कोमसे आई समझगे Yumthangnariba Assamdagi Manipurda changlakpa miyoisingda corona virus ki layong leibra haina khangdoknaba Health Department Manipur gi pautak matung ina laichat asigi screening booth ama ngasi Jiribamda District Health Society na mathau tohanba hokrai Screening booth asida District Health Society ki official singna infrared thermometer sing sijanakhi ngasi nauna hangliba screening booth asina Assamdagi Jiribamda changlakpa miyoising screening tawbagi thabak chathakhi mafam aduda yengshinba lakiba Jiribam gi Chief Medical Officer Dr. E. Okendrona haikibda hauzik fawbagi oina Jiribamda laina asina nabagi chingnaba miyoi amata thengnaba leitri ngasi Jiribam District ki Jiribam Higher Secondary School da JCILPS Manipur amadi JCILPS Jiribam branch sintuna free medical camp ama pangthokiba free medical camp aduda gynae medicine skin ortho ayush surgery gi yauna atopa specialist doctor tara nithoina anaba sing lemna layengkhi free medical camp aduda lemna hidak langthaksu pikhi pangthokliba free medical camp aduga mari leinana JCILPS ki convener YK Direna haikibada Jiribam district ta leiriba 50 bedded hospital asida leifam thokpa specialist doctor staff sing operation theater equipment matik chana thambiduna mapung faba hospital ama oihanbagi tangai fadaba lei maram aduna Manipur lenga ki health services na mityeng changbiduna 50 bedded hospital asibu full fledged district hospital ama oihanabada athubada honabi haiki Jiribam miyam nang sumai miyam na mapung phaba district hospital ama oilo ama sumai sida matik chaba mathok taba akogi doctor sing thammo dana ama
डिमांड तौरगा लाबसु ngasi फावदा फुल ग्रेजुएट ओइबा डॉक्टर सिंह लेताबा अमसुंग मतिक चाबा अखोई इंफ्रास्ट्रक्चर लेताबना मरोकांदा मसिजिरि बामदा लेलिबा मियामदा तेंगरिबा खुदोंग चादबा हेल्थ केयर की ओइबा खुदोंग चादबा सिमसि खरदंग ओरसु कोकनाबा दुना लाय अना लायंगी खुदोंग चाबा फंगजरब मयामसि खतंग ओरसु मतिंग जैसे एलपी की पांग मगदी है फगने कंदे मेडिकल कैंप फ्री मेडिकल कैंप पांथोक कुमचा लिसिंग अमगा चमापन गा हुंबुत्रा दा लिंखतुना चलाइबा हौरखिबा रेगुलर ट्यूटोरियल होम की चाही यांखै सुबगी गोल्डन जुबली की सेलिब्रेशन ngasi क्वा कैथल हाइनो खोंगनेमबी दा लेबा रेगुलर इंग्लिश हाई स्कूल की कैंपस ता पांथोखरै थौरम अदुगा मरी लेनना ट्यूटोरियल होम असिना हेक हौदोरकपा मतमदगी हौना अचौबा थौदांग कया पुदुना लाक्लबा लायोइखरबा ओजा सिंगी फोटो दा लेसु कतुना इकाई खुमनबा उतखे थौरमगी अथोइबा मिथुंगलेन की ओइबा वारोल पीरदुना TH तोम्बिना चाही यांखै चुपना कमिटी असिना कोचिंग सेंटर दगी हौदुना नुपी खक्तगी ओइबा स्कूल लिंखलकपा मदुगी मतुंग तारकपदा नुमिदांगदा चलाइबा कॉलेज हांगलकपा अमदि तुंगदा हाई स्कूल ओइना ओइरक्तुना ngasiदी लमदम मसदा ममिंग लेबा स्कूल अमा ओइबा ngamlei स्कूल असिदगी हौखिबा चाही कयागी ममांगदगी बोर्ड न लौबा एग्जाम दा परसेंटेज पास तौबदा नतना पोजिशन कुनमंगा की मनुंगदा सुक्सोय सोयदना महिरोय अमा अनिदी यावबा ngamlei मसी पुमनमा असि स्कूल असिबु चाही नौरिंगैदगी एलुमनाई मेंबर सिंगना होनादुना लाकपा अदुगी अचौबा महिनी शिवसेना पार्टी मपांगल कनखत हन्नबा अमदी AC सिंगदा लेरिबा कमिटी सिंग मपांगल कनखत हन्नबगी पांदमदा ngasi पॉलिटिकल कॉन्फ्रेंस अमा बिष्णुपुर डिस्ट्रिक्ट के मनुंग चनबा क्वाक्सिफाइदा लेबा इबुदौ पाखंगबा कम्युनिटी हॉल दा पांथोखरै थौरमगी सरुक अमा ओइना हाना अतोपा पार्टी दा लेरमलगा पार्टी असिदा नौना चंगलकलबा मियोय मरी बुसु लेंग्यान फी अमदी तुपी उपतुना तरामना ओखे थौरम अदुगा मरी लेनना शिवसेना की स्टेट प्रेसिडेंट M तोम्बिना फोंदोखिबदा थेंखांग नाइना मणिपुर काइनबा मचेत तानबा होनरिबा सिंगी मयोक्ता लेरिबा शिवसेना पार्टी ने मणिपुर दा लेइबा लौमी सिनमी ngaमी कन्नबा शिवसेना पार्टी ना अंगंबा थाकता होनरी लाना चलुरबा नहासिंग अफबा चुंबा लंबिदा पुसलकनबा होनरी इंडिया दा स्टेट कुनमापन अमदी यूनियन टेरिटरी तरेट लेइबगी मनुंगदा मणिपुरना ख्वाइदगी सोथरी मरम अदुना हिरम खुदिमक्ता फगतनबा शिवसेना ना कन्न होनरी हाइखि कृषि विज्ञान केंद्र चांदिल नसिंदुना साइंटिफिक कल्टिवेशन ऑन हाई यील्डिंग varieties of rapeseed, mustard, lentil and fill pea under rain-fed condition for doubling farmers' income haiba hiramda numit ini chathagadaba capacity building program ama ngasidagi Chandel district ki Monsang Pantha village da leiba KVK Chandel gi training hall da hogdokrai Chandel district ki tongan ba mafam dagi lomi chamyang khairomna saruk yariba capacity building program adugi ngasi ahoba numita KVK Chandel gi subject matter specialist Agronomy Dr. Khumlo Levisna scientific cultivation of ravi oil seeds and pulses for enhancing livelihood security haiba hiramda wafam kaya sugaina thamki thorom adugi manung chana maru marang kaya su lomi singda yenthokhi lam laitaba miyoi masing hengalaktanaba punna khangminaba changi haina NESRC Guwahati gi former director Dr. Walter Falnades na phongdokrai Martin Luther Christian University, Shillong, Meghalaya da Northeast Network, Rongmei Naga Baptist Association, Northeastern Region Community Resource Management Project, MLCU na punna kusam naduna MLCU ki conference hall da numinini chatharakpa First Northeast Land Conference loishin bagi thoramda wafamasi phongdokhibani mahak na makha takhibada macha singbu afaba school college singda larik tamhanaba hostel da leinaba natraga health issues sing leirakpada मधुबु सोल्व तौनबा होनबदा मखोइगी लेजबा लमसिंग योंथोकले खुदोंग चादबा सिंग थोक्तनबा अखोइ पुन्ना खमिनबा मतम ओइरे हाखि लोशिनबगी थौरम अदुदा NERCORMP NRM Director Mihin Dolo RNVA Manipur की Secretary Dimgong Rongmei MLCU की VC Dr. Vincent T. Darlong सुसरुक्याखि मणिपुर सिक्किम अरुणाचल प्रदेश नागालैंड मिजोराम मेघालय असम नतना ओडिशा अमसुंग दिल्ली लाक्पा मिहुत सिंगसु कॉन्फ्रेंस अदुदा सरुक्याखि
Passion Vista na sinduna tha asigi kunmanga da New Delhi gi The Grand da pangthokiba Passion Vista Glamour and Style event da Manipur dagi hidang mayum Rani Sharma da lemjaningai oiraba Passion Vista Glamour and Style Awards Punjabi piraklei Hairok Part 2 bazar da leiba hidang mayum Devananda Sharma amadi hidang mayum Fajavi Devi anigi machanupi hidang mayum Rani versatile soloist Manipuri singer ama oibata natana tongan ba dialect kunmari gi musical style singda isai sakpa ngambagi damak award asi pirakibani All India Radio Imphal gi approved artist amasu oribi hidang mayum Rani India gi mafam kaya da pangthokiba isai changdamnabada masak thokpa performance piba ngamlaba naha oriba saisakpa amasuni Hauzik thokliba coronavirus laichat asi malemgi oiba laichat ama oire masina maram oraga ngasi World Health Organization na laichat asi kupna yengsilaba matung international emergency lauthokrai mamang chahi ki December thadagi sandokpa haurakhiba laina asina malemgi leibak kunmari ki mathakta sandorakhrai aduga miyoi lising kaya amabu nahankhrai coronavirus ki matangda international emergency lauthokhiba asi China da hauzik oriba fibam asi khakna nate laina asina malemgi leiba kaya da anaye kaya thohalakliba sinani haina World Health Organization gi Director General Tedros Adhanom na ngasi pawgi mifam amada phungdokhrei mangna makha ta na hakhibada World Health Organization na laina asidagi ngakthoknaba mari leinaba vaccine sing puthokpa amadi layong asigi laying chathanaba mari leinaba sing mityeng changsin bahore hauze fawbada China khakta da coronavirus na nabadagi sikhiba migi masing chaniga tara humdoi sukrai Parliament ki Union Budget Session lisingni kun ngasi ayuk pung tara mathoi taba matamda Parliament ki Central Hall da India ki President Ramnath Kovind na hongna bimatung ina hongdokrai Union Budget Session adu hongdokpaga loinana President na mahaki warolda handak Ram Janmabhoomi gi matangda Supreme Court na pikhiba wayal adu singthaningai ni haiki Masigi mathakta hauzik lairiba government asina mai pakna pangthokhiba thabak thoram sing kayabu singthabaga loinana India ki mipum khudimakna hingsa gi oiba thabak thoramda yaudana ba appeal tokhi Masiga loinana handakta Jammu amadi Kashmir dagi Article 370 amadi Article 35A lokthokpada Parliament ki member ayambana ayaba piduna Jammu amadi Kashmir loinana Ladakh pu jab manaba midyeng amada thamba ngamnaba lokthokhiba thabak adu maru oiba ama oina su President Ramnath Kovind mahaki warolda singthaki hauze musanabagi paukhumigani India gi ihan hanba oina atopa country gi football club ka professional contract sign taunaduna professional nupi footballer oikhrabi lamdam masigi sanaroi ngangom bala ngasi Imphal International Airport ta thunglabada miyamna harau tayamna okrai Irengbam amang makha leikai degi machin manau mari gi manungda iton tonbi oiribi bala piklingai chahi manga khaktamak ngairingai matamdagi football bu yamna pamjana sanaraktuna Manipur gi amadi India ki tongan ba tournament kayada mana kaya lorakpa ngamkhrabi football sanaroini Haukiba chahi ki November thada chathakhiba trial da mai paktuna tha sigi kunmapan da punna tha 19 gi oiba contract ama Scottish Women's Premier League Club Ranger FC ga sign taunaduna India gi oina ahanba professional nupi footballer oikhibani Moirang Multipurpose Higher Secondary School Ground da AMOFA Academy Moirang na sinduna chathariba marishuba Hemam Brozen Memorial State Level Under 13 Football Tournament lisini kungi ngasigi nungthilda sanakhiba match da AMOFA Academy na TUC bu panjil ahum sinoda maithiba pikre aduga nungthilgi match da sanakibada YSUC na PHDO bu apiba matamgi manungda panjil ani amada maithiba pikre
All Kwakta Sports Association asinduna January gi tang 18 dagi hauduna Bishnupur district ki Kwakta public ground da chatharakiba the first ever day and night 7A side football tournament lisini kungi ngasi sanakiba final match da IBO FC amasung Apunba United apiba matamda Panjil chanaba ngamdabadagi tie break kaunaduna IBO FC na Apunba United pu Panjil manga marida maithiba piduna winner oikrai IBO FC gi mai pak pagi Panjiladu team asigi goalkeeper jersey number 1 Dinesh na chanki loinana Apunba United ki mai digi kausilakpa ball amasu ngakthokuna mai pak pagi Panjiladu yoba ngamki ngasi lotion bagi thoramda Moirang Kendra gi MLA P Sarachandra Singh Kwakta Municipal Council gi chairperson Minaranjan vice chairperson M Ibetombi Leima ex chairperson MD Meherudin Fogak Chow Ikhai Police Station gi OC Rajen Khanganba Social Worker Anwar Ali loinana Councillor Singsu Sarukyakhi Bominam Association of India ki midyeng makhada Bominam Association of Gujarat na sinduna Guwahati ki Ananda Thasi ki kuntaretagi kuntra fawba chatharakhiba tarashuba National Bominam Championship lisingani kunda Manipur team na overall team champion hi mana lorkrai Championship aduda Manipurna gold kuntra nipan silver nipan punna medal nifutaruk lokhi handaki asiga tharaga Manipurna thangna tararak overall team champion oiba ngamkhrai Championship aduda Yumbu Gujarat amadi UP na team runners up takhi ngasi nungthil phong khiba pauche singda kari kari maru pau yakhibage habdu ma'am puna mieng tamnasi Kanglei-paki Maira, Khangabok-dagi Manjuri-bu thomduna halambani haiba car amadi miyoi mari police na fagatpa ngamlei ban handokhrei ban na maram oiduna Imphal Jiri lambida gari kaya panduna leirei Kangla Pau Manipur gi leimaidagi Indian Army muthatuna tangdu leitaba punisi marial amada lehalasi Prabha Devi Manipur Sikkim Mizoram amasung Nagaland liseni kun fawbada rail samnaragani President Washima Mihat condemn tawi Janaba miyoi police na fare Shyam Kumar Pauzel ngasidagi Lok Sabha amasung Rajya Sabha gi budget session listing ni kun hokrai Bharat Pumba ngasidagi hongna numit nini chupna bank sis work strike chathaba hokrai Pandam numit nini gi All India bank strike hokrai demand sing thabakta onthoktrabadi khongjang paring leiri so Imphal East District Committee reform tokrai lenga ki school singda mahiroi lesilaktriba asi mityeng changlagani committee Manaba, Lomi Sinmi, Ngami Kanaba Sivasana Party na kana hotnari, lengang na ikang lauthoklaga compensation pidana laibasi laibakthibani. Mahiroi da nongmai kapkhiba Gopalbu, Gandhi hatkhiba Gotsem Gumbani haina Hindu Mahasabha na ikai khumnagadori. Loisilak pada maru bapa amuka na pizari. Lengak na thazaba pibadagi Washima Misi gi mayokta chatharamba pung kunmari ki ban handokrai Lamda masidagi Assam Rifles yauna Indian Armed Force sing lawtho u haina taksiladuna miyamna khongjang sangsin baleptri Chandel District Medical College sanabagi lam miyamna pirabasu DC na atopa lam ama mapu khanghandana survey tawramlei Banna maram oiduna jiri lambi paringda panduna leiramba gari sing security force na ngak senduna puthorakrai makhata na ban kansilagani lauthokrai Amadi hauzik thogliba coronavirus laichad asi hena mi painingai oirakpadagi World Health Organization na international emergency lauthokrai Ngasigi oinadi TOMTV na pizaba Manipuri Paulozare mieng tabiri basingbo amuka na khurumzari